Good morning news ngasi October tang 13 ing kumja lising ani kungi meragi kun marini panba numaji nimit ki pausi singni pham oya pau miyam da paudam jari ngasi numidang jwar hakre ngasi numidang pung 13 minit nipalam tabada Imphal yauna Manipuri mafam khara da Richter scale da magnitude 5.3 yauna second manga rom jwar hakre National Center for Seismology's Ministry of Art and Science की रिपोर्ट नमतुंग हाइरी रिपोर्ट की मतुंगना युआर हाकिबा असिगी latitude 24.69 north aduga longitude 93.47 east ne masi epicenter Imphal के south west ta kilometer nifu ga tawom sala leiba mafam amada oi ki hairi Covid19 की local transmission hengalapdagi laichet achina hena so laba jaga sing lockdown tonaba khanghan khre positive Sani ka marfu nito positive oire si mana marfu ni pan sufre Covid19 pandemic asigi local transmission ki stage asi lepna hengalak padagi laina asine hena sokol laba jaga singda lockdown tawraba ngasi chief minister office secretary ta chief minister N Biren na chair lauduna pangthokiba Covid19 consultative committee ki mifamna khanakre loina na Covid19 asi thengnamina bana ba punna wasak lomina kre Mahiro chingi visa du kuntra launaba order revoke taunaba fee thidanaba wareb lawkre tongan bluk kya gi music yauna MC headquarter conference hall pangthoki mifam aduda wangang kiba tha sigi manga de education department na lockdown manungda mahiro chingi fee sa du kuntra launaba thokiba order adubu condemn tawbuga loina na order adu revoke tauna wafam kya phongdokhi quality yaudana thabak subu sing bill pi danaba minister rajan agency sing de khangan khre Education Fishery amadi kadagi Minister S Rajan contractor singna work order da palliba du ningthin indrabadi bill pi danaba education department ka mari leinaba work executive agency sing de kangan kre mari leinaba engineering sing department gi instruction sing adu ngang na chanaba su minister na phongdo kre MLA dingona NSU gi khungjang de soklaba sing yangshin kre Chiangmai Kendra gi MLA Ais Dingona ngasi Kendra aduda National Sport University gi yehu ka mari leina tongan mathamsingda haibadi leimakong Singmang Kanto Saban Khurkhul Loitang Khunau Senjam Sira Senjam Khunau Kaukuk na ching mathamsingda chatuna yangshin kre MLA Dingona National Sport University ka mari leina na khungjang singda asokpa nangkraba myosing mayumda chatuna hakthingna na yangshin ki loina na leimakong Singmang gi hena sogal laba amanga ta thokhraba yungni mapusing amasung event dau konu kongnu gi laisang gi matang da su khanakhi Korkom no October 30 da pung 32 total shutdown law thokre October 30 asi India gi sungnam lainga ki mayok ta National Black Day haina thoram pangthokibagi paringda numit asigi angan ba ayuki pung 3 tagi horaga numidang warang gi pung 3 phawba Manipur mafam puna makta Korkom na pung 32 subna total shutdown law thokre haiba matam asigi manungda lalol itik thabak loisang singi thabak lambi lamjau da satpa sana khona baharau kumai puna maglep tuna India Manipur losin kibu yaning da phongdok pa National Black Day thoram ase handak su mapung phana pangthok minase Total shutdown asida tangai phadaba ana layeng mai hu langpok I pau gi thabak sing lining laisong mari leina na yei thok phadraba thoram sing konsiloi haina publicity committee korkom na thadrok cherol man haire Sarkar ke asoi ba putok social media da wangang mukuding mak NSA pandana phajil liba BJP sarkar halak halaroi okendro Manipur sarkar ke asoi ba adan wafam social media da putok wangang ba mi khuding mak ku NSA pansidro phajin bangamba nampu hapu sumnam chasangi thabak toba BJP lengang Manipur da amuk halak halaroi haina Manipur Pradesh committee gi president M Okendro na phongdok kre Ngasi gas akibu agency singde khumbong Indian Zerongmai SK Indian Wangboy Tanglei Gas Oina Maibia Gas Moirang Kanchi Indian Service Ngasi gi mata ngasi lujare yingbibu khulbu tharaba phongdok seri amadi channel asina do kana phangbirabadi channel asibu subscribe amadi bell notification icon nambiyo